ꯑꯌꯥꯏꯕ ꯁꯦꯝꯖꯒꯦ ꯑꯇꯦꯛꯄ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯦꯝꯖꯕꯅꯤ ꯃꯁꯤ ꯀꯦꯖꯤ ꯑꯃꯅꯤ ꯃꯁꯤ ꯌꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯩꯁꯤꯗ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯆꯥꯍꯜꯂꯒ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯇꯦꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯤꯡꯕꯗꯒꯤ ꯌꯥꯏꯕꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯜ ꯀꯩꯀꯥꯁꯦ ꯃꯍꯥꯎ ꯀꯥꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯟꯗꯦꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯪꯉꯛꯄ ꯃꯇꯝꯗ ꯈꯔ ꯈꯔ ꯁꯦꯝꯃꯒ ꯑꯗꯨꯝ ꯆꯥꯖꯩ ꯈꯔ ꯃꯇꯝ ꯍꯥꯡꯉꯒꯗꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯁꯨꯝ ꯇꯥꯛꯆꯕꯅꯤ 이도 그렇습니다. खराबदी याइथोया दो मईसी लेरिङाइदा सुमाय सिल्भर खरसु ngसाइ सेंगिबदु खोइना थुमने थावने याइङङने तोलगा फ्रिजता पुङ खरा थम्मगा कने सुमायना मु ngसाइगी याइथोकपिबा हाइतारे nuga the silver yaigedi maku khetra sui semaga su yai amaina mayam ngsaigi ngado sum kangjalakpadagi magi size se sumaina ole hadi khara chalamdabado sankhale aduna masigi thariba maise horen hayung nongan buk sak kadoidibani ro singa sangang se si kogi yungi mai sum thagibagi maitan indamdagi maitan makup arimado du fazana collect tobiraga ngsaigi kumdune di mathakta mai thajabani du swain tawse sigi maise koi nongan buk sakpani ase baba mikhuzu khara thosu mana thadokhaga tawse khara su phabani ꯑꯩꯒꯤ ꯉꯥꯁꯦ ꯃꯈꯥꯗꯥꯡ ꯑꯣꯟꯖꯔꯒꯦ ꯑꯩ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯩ ꯃꯁꯤ ꯉꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯈꯔꯥꯏ ꯑꯅꯤ ꯇꯧꯕꯤꯔꯒ ꯃꯈꯥꯗꯥꯡ ꯑꯃꯃꯨꯛ ꯑꯣꯟꯕꯤꯕ ꯃꯈꯥꯗꯥꯡ ꯑꯣꯟꯕꯗꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯉꯥꯁꯦ suana leba ngade suana thokki thoba ana thang thang makadang olaga yaibirani aduga nusada marak marakta Dicipkan kada tunggu kada oke oke cek 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 Hoài nó mà thân
ꯊꯥꯡꯒꯠꯄꯤꯔꯒ ꯆꯦꯁꯤꯅ ꯁꯨꯃꯥꯏꯅ ꯎꯞꯁꯜꯂꯒ ꯄꯨꯡ ꯑꯃꯃꯨꯛ ꯊꯝꯃꯒ ꯃꯔꯛ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯔꯛꯇ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯝ ꯆꯠꯊꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯂꯩꯕ ꯉꯥ ꯑꯌꯥꯏꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯕꯤꯒꯅꯤ ꯈꯔ ꯀꯨꯏꯅ ꯊꯝꯕꯤꯒꯦꯗꯤ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯁꯥꯗ ꯈꯔ ꯈꯔ ꯌꯥꯏꯊꯣꯛꯄꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯣꯜ